Ziribam district ki Borobekradagi kuki militant singna Angang ahum yaona Meeoi Phajinkiba du Tekta Kaidana Thadokpirak-U haina BJP Manipur Pradesh na appeal tourakli. Ngasi nityai patsu Tekta laiba Thambal Sanglenda pangthokpa pawgi mifum amada party sigi president A Sardana hai Micham mayam da hingsa gi oiba thawong chathaba yaningde matam khara lepturaba tungda nongmoi kapagi thodok kaya thorakpa se nungaitaba fawi haiki mahakna makhata na hai Numit kharani asida thokliba irang sing asi hek haurakpadagi center ge luchingba singda khanghanba yaba wafum sing khanghankhre haukiba numit kharani asida thokliba thodok singi matangda Manipur gi governor gasu unaduna ahenba meeting jengbinaba khanghankhre haiki amaromda mamang chehidagi thorakliba irang asi loishin hannaba kidamak BJP Manipur gi mihut singa Union Home Minister Amit Saga online amadi haktengnana matam gi oina wari saduna lakli haina BJP gi president asina fungdoki Hariba Khandana village mogi Jakradon Hariba jaga sidagi oikogi pikliba Angang yaona Meeoi taruk phaduna thammi basi yamna Meeoi bagi minungsiga loinana Meeoi taruk adu athuba matamda thadokpirak tuna magi imung manunggi Meeoi singda Sinabina Nabitamakta, Bharatiya Janata Party ki side tagi koi haijari adu hairiba thokboksi hek thokpa haurakpadagi mari lainaba Bharat Sarkar ki lairiba Home Minister na chingbada tongan ba ekoi ki mari lainaba leader singda Bharatiya Janata Party side tagi akanba cheksil thorang amadi ekoi ki praja sing bungak senbina bidamakta ekoi ki side tagi thamba yaba wafam sing thamjakre loina na hek thokdok thokpaga I isamak Manipur gi governor unaduna governor nasu yam sengna athuba ekoi gi violence tholiba sing phana na gi damakta mana mayamda instruct toba khudingmak sing asi ekoi hakthengna na Bharatiya Janata Party mahut sinjaraga samda chatana ai unadana sigumba thokdok asi thokpada chauba cheksil thorang lawna na gi damakta hona biu haidana koi thamjarame Kuki sing na imung amagi tha nipan khakta ngairiba nupa macha ama yauna Angang ahum amadi nupi ahum Phajinkhiba du Meeoi bagi minungsi yenglaga Tekta Kaidana Thadokpirak-U haina Shiv Sena Manipur Pradesh ki president Moirangthem Tombina fongdokre ngasi bapu parada leiba Shiv Sena Manipur Pradesh ki office ta pangthokhiba pawgi mifum amada mahakna makha taraduna lamdam asida chahi anirom fazilakadawraba irang asina maram oiraga Meeoi kaya gi punsi mangkhibaga loinana Meeoi kaya amana mayumakai maral mathum maina chaktuna leifam leitabadagi relief camp singda changjafam lawduna leidi Kuki singna pamliba demand adu micham singi mayumakai maral mathum maina thaba amadi lanjadraba Meeoi sing faba amadi hatpana panthung fangba ngamladra Kuki singna pamliba demand adu lenga ka wari sanaduna khanabiu kanglup amada tainabigano Mizoram gi chief minister na India bo machet thokna thugaina ba hotnaraga India lengak na karigi tumina yengduna leiri lawrok matam loidriba fawba state force amadi central force na lawmi singbu ngak selhanbiu haiki Democracy chatpa adugumba country ni India si demand to hoya piba pida bai tuna miya mamadi government ki preview le re aduga mi amagi yum mai tharga mi amagi lamdu mullaga madugi poto noi gi lam odhokane habse masigi posi angtang kuki gi community singdang tang khada ninge adaki tang kuni thoida USA senate holda laktu hamana mada tongan ba country humgi maduda leiriba kuki jo community singsi punchal laga kuki jo gi country ba semni kaina haiba mana ngangi bodo India thugaina na ba ngangi ba mi du gi mathak ta action law disi kai gino adra kuki na tawri goi kuki community jo na tawri goi central government ne yari si kari marum gino ba December hoki harvesting akoi parent manung se masaisa state force na command tawrga central force sing loina na 24 hours akoi gi low lokpa akoi gi lowi singi thawai amadi lanthum kanna bane ngamdra resign tawbi oba MLA yankhai se Delhi sa khong da thinbi oba atai to pa state di sum ji yaroi Manipur da tawri kari gi nong dai bi oba paisa khra pi mandi yaroi mi gi thawai do paisa khra pi ga no ga lak dukana de ba dui thok to mi shir ga lai ka pai thok se tok se ba si di na kan ba han hona se ba state government law information le mane ba kari gi no matam sam na ma khan bi se miam gi ho lak ba ga ni ro adra roi boina Manipur da le central forces pona state government gi le ba akoi gi state forces gi command makha da thabak to mina bana chungane natragadi moi na Shiva Monung da moi na neutral loina thabak to se akoi madugi evidence leite ba